Ngasi nungthil chaorakna pung ahum khara hellakpa aduwaida Tronglaobi Terakhongshangbi maningda leiba Uyung houbi dam mathaktagi Lammei Chakpa Hourakpadagi Laithel Loukol amasung Tharo Lok Loukol da houba napi shing Lammei Chakhre presna phangba paw amagi matungina ngasi Lammei adu matau karamna haurakibano haiba chapchana khangba ngamdri Uyung houbi dam mathak asi red zone oibana central force na athingba thamduna mafam aduda maitei khunja mata changba yadana leirakibani Lammei Chakpa Hourakpaduda maikei adomda leiba yum singdagi thadokiba san sing maikei khangdana chenthoknarakhi Lammei adu kanaba mafam aduda duty tariba CRPF ki personnel sing Moirang police ki OC ki team amasung Arambai Tengol unit 11A na kanna honabadagi numidang wairang pung mga taramdaida Terakhongshangbi maninggi Lammei adu muthatpa ngamki adubu kha maikei dagi nungsit sitpa Hourakpadagi Lammei adu Tronglaobi maikei tamna chakpa hauki Tronglaobi maikei da Lammei adu kanaba Moirang police ki OC ki team amasung Moirang Fire Station ki team sing changsinduna Tronglaobi maikei da chakleba Lammei adu mamsilakwa matamda muthatpa ngamkhre haina paw sina makhatari